ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯗꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯅꯤ, ꯁꯤꯅ ꯃꯍꯤ ꯂꯩꯖꯔꯦ, ꯁꯤꯗꯅ ꯆꯝꯐꯨꯠ ꯂꯩꯖꯔꯦ, ꯁꯤꯗꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯖꯔꯦ, ꯁꯤꯗꯅ ꯀꯣꯠꯅꯅꯕ ꯀꯣꯕꯤ ꯂꯩꯖꯔꯦ꯫ ꯑꯗꯨꯗꯤ ꯆꯥꯅꯕ ꯑꯃꯨꯛ ꯍꯧꯖꯔꯛꯑꯒꯦ꯫ ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯥꯗꯣꯛꯆꯒꯦ꯫ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯍꯣꯕꯦ ꯍꯣꯕꯦ ꯇꯍꯥ ꯊꯣꯡꯕꯒ ꯈꯨꯠ ꯌꯦꯅꯥ ꯑꯣꯏꯅ ꯌꯥꯎꯔꯦ꯫ ꯃꯤꯃꯤ ꯁꯤꯡꯖꯨꯒꯥꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯗꯕꯅꯤꯗ ꯍꯥꯎꯏꯅꯦ, ꯌꯥꯝ ꯍꯥꯎꯔꯝꯃꯤ꯫ ꯍꯥꯎꯋꯦ, ꯌꯥꯝ ꯍꯥꯎꯋꯦ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡꯕꯒ꯫
ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦ ꯇꯧꯕꯅꯦ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯝꯊꯕ ꯉꯝꯗꯗꯅ ꯂꯩꯔꯦ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯅꯝꯖꯔꯛꯏꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯃꯒ
mukbang tꯧꯕꯁꯤꯗꯤ ꯆꯥꯛꯁꯤ ꯃꯌꯥꯝ ꯆꯥꯕꯗ ꯍꯥꯟꯅꯗꯤ ꯆꯥꯛꯁꯤ ꯌꯥꯝ ꯆꯥꯖꯔꯝꯗꯕꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯩ ꯆꯥꯛꯁꯤ ꯍꯦꯟꯅ ꯆꯥꯈꯠꯂꯛꯑꯦ Kopi khơi thì sao mà không đấy. Thế nên hả?
ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯕꯥꯏ